ꯀꯨꯝꯖꯥ 2012 ꯈꯛꯇꯗ ꯕꯣꯠ ꯊꯥꯗꯕ ꯑꯃꯗꯤ ꯂꯦꯞꯄ ꯌꯥꯕꯒꯤ ꯍꯛ ꯐꯪꯈꯤꯕ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ ꯈꯪꯗꯕ ꯄꯥꯎꯂꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯀꯧꯕ ꯑꯃꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯅꯥꯏ ꯇꯥꯟꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯁꯤꯜꯂꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯋꯥꯛꯁ ꯑꯃꯗꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄ꯭ꯂꯦꯠꯐꯣर्म X ꯄꯣꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯂꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯍꯥꯏꯕ BJPꯒꯤ MLA ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯁꯤꯡ ꯄꯤꯊꯣꯛꯈꯤ, ꯀꯅꯥꯝꯇ ꯁꯁꯄꯦꯟ ꯇꯧꯈꯤꯗꯦ, ꯏꯝꯐꯥꯜꯗ ꯀꯨꯀꯤ ꯀꯣꯂꯣꯅꯤꯁꯤꯡ ꯃꯣꯕꯇ ꯃꯩ ꯊꯥꯍꯟꯈꯤ, ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯤꯗꯦ, ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯅ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯄꯗ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯏ, ꯃꯁꯤꯗ ꯑꯆꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯆꯨꯝꯗꯕ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯇ꯭ꯋꯤꯇꯔ ꯀꯧꯔꯝꯕ ꯍꯧꯖꯤꯛꯅ X ꯀꯧꯔꯕ ꯄꯣꯁꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2012 ꯈꯛꯇꯗ ꯄꯥꯎꯂꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇꯣꯔꯦꯜ ꯔꯥꯏꯠꯁ ꯐꯪꯈꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ ꯑꯩꯈꯣꯏ ꯈꯪꯗꯦ, ꯃꯍꯥꯛ ꯉꯔꯥꯡ ꯈꯛꯇꯗ ꯃꯤꯈꯜꯗ ꯀꯥꯔꯛꯄꯅꯤ, ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯏꯅꯥꯏ ꯇꯥꯕꯒꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯁꯤꯟꯕꯅꯤ, ꯃꯊꯛꯇ ꯄꯟꯈꯤꯕ ꯄꯥꯎꯂꯤꯟꯂꯥꯟ ꯍꯥꯎꯀꯤꯞꯀꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯌꯦꯡꯊꯤꯅꯕ ꯁꯟꯗꯣꯛꯄ ꯀꯦꯝꯄꯦꯟ ꯑꯃꯅꯤ꯫ ꯑꯆꯨꯝꯕꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯀꯣꯂꯣꯅꯤꯁꯤꯡ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯌꯨꯝ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯂꯦꯝꯍꯧꯕ ꯃꯈꯥꯛ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯇꯨꯝꯅ ꯇꯦꯝꯈꯥꯏꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯑꯇꯩ ꯊꯕꯛꯁꯤꯡꯒꯤꯗꯃꯛ, ꯃꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯦ, ꯀꯅꯥꯝꯇ ꯁꯁꯄꯦꯟ ꯇꯧꯈꯤꯗꯦ, ꯏꯝꯐꯥꯜꯗ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯠꯇ ꯇꯦꯝꯈꯥꯏꯈꯤꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯅ 1961ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯥꯛꯂꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯇ꯭ꯋꯤꯠ ꯇꯧꯔꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯂꯤꯟꯂꯥꯟꯅ ꯄꯤꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯨꯅ ꯒꯣꯕꯤꯟꯗꯥꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯁꯤ ꯃꯔꯅꯥꯏ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯇꯣꯈꯥꯏ ꯇꯥꯍꯟꯅꯕ ꯁꯤꯟꯕ ꯃꯥꯟꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯑꯈꯟꯅꯕ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥꯒꯤꯗꯃꯛꯇ ꯏꯔꯥꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯠꯆꯤꯟꯍꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯦꯡꯂꯦ꯫ ꯀꯥꯏꯅꯊꯪꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯤꯇꯤꯖꯟꯁꯤꯡꯕꯨ ꯁꯣꯛꯍꯜꯂꯦ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫